ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯣꯡꯕ ꯌꯨꯝꯖꯪꯕ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯩꯍꯧꯔꯣꯟꯗ ꯁꯥ ꯎꯆꯦꯛꯁꯤꯡꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯖꯥꯠ ꯃꯥꯟꯅꯕ ꯂꯩꯃꯤꯟꯅꯕ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯆꯠꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯎꯆꯤꯅꯥꯎ ꯀꯧꯕ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯆꯥ ꯃꯊꯟꯇꯅꯤ ꯈꯟꯗꯨꯅ ꯀꯦꯅ ꯌꯣꯛꯄꯗꯒꯤ ꯈꯔꯁꯨ ꯀꯦꯇꯣꯛꯏ꯫ ꯃꯍꯥꯛ ꯃꯔꯤꯟꯁꯨ ꯇꯜꯂꯤ꯫ ꯃꯤꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯟꯗ ꯇꯥꯗꯨꯅ ꯑꯀꯣꯛꯄꯗ ꯃꯆꯤꯟꯖꯥꯛ ꯊꯤꯒꯜꯂꯤ꯫ ꯃꯌꯨꯝ ꯃꯀꯩ ꯅꯤꯡꯊꯤꯅ ꯁꯥꯅꯤꯡꯗꯦ꯫ ꯃꯤꯒꯤ ꯁꯥꯖꯤꯟ ꯁꯌꯥ ꯑꯍꯣꯕ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯀꯣꯟ ꯑꯣꯏꯒꯜꯂꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯨꯃꯥꯡꯗ ꯇꯥꯔꯗꯨꯅ ꯇꯤꯟ ꯀꯥꯡ ꯐꯥꯗꯨꯅ ꯆꯥꯔꯤꯉꯩꯗ ꯐꯖꯈ꯭ꯔꯕꯤ ꯈꯝꯕ꯭ꯔꯪ ꯆꯥꯛ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯥꯔꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯩ꯫ ꯏꯕꯦꯝꯃꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕꯒꯦ? ꯀꯅꯥꯒꯨꯝꯕ ꯏꯕꯦꯝꯃꯒ ꯍꯥꯏꯅ ꯁꯤꯡꯅꯕ ꯁꯛꯈꯪꯅꯕꯒ ꯂꯩꯕꯤꯈ꯭ꯔꯕ꯭ꯔꯥ? ꯎꯆꯤꯅꯥꯎ ꯄꯥꯈꯪꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯝꯕ꯭ꯔꯪ ꯆꯥꯛ ꯂꯩꯁꯥꯕꯤꯅ ꯈꯨꯝꯖꯔꯛꯏ, ꯇꯥꯃꯣ, ꯑꯩꯗꯤ ꯈꯝꯕ꯭ꯔꯪ ꯆꯥꯛ ꯀꯧꯕꯤ ꯁꯦꯛꯂꯥꯅꯤ꯫ ꯀꯅꯥꯒꯨꯝꯕꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯁꯨ ꯂꯩꯖꯗ꯭ꯔꯤ꯫ ꯅꯨꯡꯁꯤ ꯄꯥꯎꯗꯝꯁꯨ ꯇꯥꯖꯗ꯭ꯔꯤ꯫ ꯅꯧꯅ ꯂꯩꯁꯥꯠ ꯇꯝꯖꯗꯨꯅ ꯄꯥꯂꯦꯝ ꯄꯟꯊꯧꯒꯤ ꯃꯀꯥꯏꯗ ꯅꯤꯡꯉꯣꯜ ꯏꯅꯤꯡꯇꯧꯅ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯖꯔꯤ꯫ ꯄꯥꯈꯨꯝ ꯑꯁꯤ ꯄꯤꯔꯒ ꯈꯝꯕ꯭ꯔꯪ ꯆꯥꯛ ꯂꯩꯁꯥꯕꯤꯗꯨ ꯃꯈꯣꯡꯗꯨ ꯐꯦꯡ ꯐꯦꯡ ꯊꯥꯡꯗꯨꯅ ꯇꯥꯀꯨꯞ ꯇꯥꯀꯨꯞ ꯆꯠꯂꯒ ꯆꯠ ꯂꯦꯞꯇꯨꯅ ꯃꯉꯛꯇꯨ ꯅꯥꯛ ꯌꯦꯠ ꯍꯟꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯦꯛꯇ ꯆꯠꯂꯤ꯫ ꯃꯗꯨ ꯎꯔꯒ ꯎꯆꯤꯅꯥꯎ ꯄꯥꯈꯪꯅ ꯈꯜꯂꯛꯏ, ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯑꯁꯨꯝꯅ ꯆꯠꯄ ꯍꯩꯕꯁꯤ ꯎꯖꯗ꯭ꯔꯤ꯫ ꯐꯖꯈ꯭ꯔꯦꯗ ꯃꯥꯒꯤ ꯁꯥꯊꯦꯛ ꯑꯁꯤꯗꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯎꯖꯔꯨꯕꯗ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯍꯥꯛꯇꯤ ꯅꯨꯖꯥꯒꯤ ꯇꯨꯡꯕꯨ ꯏꯟꯖꯗꯨꯅ ꯆꯠꯆꯅꯤꯡꯂꯕꯅꯤ꯫ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯖꯗꯨꯅ ꯃꯄꯨꯒꯤ ꯊꯧꯗꯥꯕꯨ ꯄꯥꯡꯊꯣꯛꯆꯅꯤꯡꯉꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯋꯥꯍꯩ ꯄꯔꯩ ꯊꯥꯡꯉꯦꯕꯨ ꯈꯟꯕꯤꯒꯗ꯭ꯔꯥ? ꯃꯗꯨ ꯇꯥꯔꯒ ꯂꯩꯁꯥꯕꯤꯅ, ꯇꯥꯕꯤꯌꯨꯔꯣ ꯏꯕꯨꯡꯉꯣ, ꯅꯅꯥꯎ ꯑꯣꯏꯕꯤꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯇꯥꯛꯄꯤꯕꯗꯤ ꯂꯥꯏꯕꯛꯄꯨ ꯍꯦꯟꯅ ꯐꯕꯅꯤ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯄꯥꯂꯦꯝ ꯃꯥꯒꯤ ꯄꯥꯟꯊꯧ ꯃꯥꯒꯤ ꯌꯥꯊꯪꯕꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅ ꯄꯥꯈꯪꯒꯤ ꯋꯥꯕꯨ ꯍꯣꯌꯥꯖꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯦꯡ ꯐꯦꯡ ꯂꯥꯎꯅ ꯆꯠꯄꯤꯗꯨ ꯆꯠꯂꯒ ꯃꯉꯛꯇꯨꯅ ꯅꯥꯛ ꯑꯣꯏ ꯌꯦꯠ ꯌꯦꯡꯂꯒ ꯆꯠꯄꯤꯗꯨ ꯍꯧꯔꯛꯏ꯫ ꯃꯗꯨ ꯎꯔꯒ ꯎꯆꯤꯅꯥꯎ ꯄꯥꯈꯪꯅ ꯅꯨꯡꯁꯤꯕ ꯄꯥꯝꯕ ꯊꯣꯏꯅ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯕꯦꯝꯃꯅ ꯄꯥꯂꯦꯝ ꯄꯟꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯄꯤꯅꯤꯡꯂꯕꯗꯤ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯄꯥꯂꯦꯝ ꯄꯟꯊꯧ ꯊꯥꯖꯔꯛꯇꯨꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯄꯥꯂꯦꯝ ꯄꯟꯊꯧꯗ ꯍꯥꯏꯍꯟꯖꯒꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯈꯝꯕ꯭ꯔꯪ ꯆꯥꯛ ꯂꯩꯁꯥꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯁꯥꯖꯠ ꯃꯉꯛ ꯅꯥꯛ ꯌꯦꯠ ꯍꯥꯏꯕꯤꯗꯨ ꯇꯧꯔꯒ ꯐꯦꯡ ꯐꯦꯡ ꯆꯠꯂꯤ꯫ ꯃꯗꯨ ꯎꯔꯒ ꯎꯆꯤꯅꯥꯎ ꯄꯥꯈꯪꯅ ꯄꯥꯝꯖꯕꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯣꯡꯕ ꯐꯝꯅꯥꯏꯕꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯇꯥꯃꯣ, ꯑꯩꯍꯥꯛ ꯈꯝꯕ꯭ꯔꯪ ꯆꯥꯛ ꯂꯩꯁꯥꯕꯤ ꯑꯃ ꯊꯦꯡꯅꯔꯨꯕꯗꯒꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ, ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯑꯩꯒꯤꯗꯃꯛ ꯑꯍꯟꯁꯤꯡ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯅꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡ ꯈꯔ ꯆꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯎꯆꯤꯅꯥꯎ ꯄꯥꯈꯪꯒꯤ ꯋꯥ ꯇꯥꯔꯒ ꯃꯣꯡꯕ ꯐꯝꯅꯥꯏꯕꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯈꯝꯕ꯭ꯔꯪ ꯆꯥꯛ ꯂꯩꯁꯥꯕꯤꯗꯨ ꯑꯉꯥꯎꯕꯤꯅꯤ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯃꯥꯕꯨ ꯄꯥꯝꯂꯨꯔꯤꯕꯅꯣ? ꯃꯥꯅ ꯆꯠꯄꯗ ꯃꯨꯟꯅ ꯌꯦꯡꯉꯨ꯫ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯂꯒ ꯑꯃꯨꯛ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯇꯨꯡꯃꯥꯡ ꯅꯥꯛ ꯌꯦꯠ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯖꯒꯣꯏ ꯁꯥꯕꯤꯒꯤ ꯃꯑꯣꯡꯗ ꯆꯠꯂꯤꯕꯗꯨ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯥ? ꯃꯗꯨ ꯇꯥꯔꯒ, ꯇꯥꯗ ꯐꯝꯅꯥꯏꯕ, ꯃꯥꯒꯤ ꯆꯠꯂꯤꯕ ꯁꯥꯖꯠ ꯑꯗꯨꯅꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯌꯥꯝꯕꯅ ꯁꯣꯏꯗꯅ ꯅꯃꯥ ꯅꯄꯥꯗ ꯍꯥꯏꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯆꯥꯒꯤ ꯄꯥꯝꯂꯤꯕꯗꯨ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯅ ꯈꯝꯕ꯭ꯔꯪ ꯆꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯄꯤꯕꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯈꯝꯕ꯭ꯔꯪ ꯆꯥꯛ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯉꯥꯡꯁꯤꯡꯅꯕꯨ ꯌꯥꯅꯔꯕꯗꯤ ꯐꯔꯦ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯂꯦꯞꯅꯔꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯔꯒ ꯃꯣꯡꯕ ꯐꯝꯅꯥꯏꯕꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯝꯕ꯭ꯔꯪ ꯆꯥꯛ ꯂꯩꯁꯥꯕꯤꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯍꯥꯛꯅꯗꯤ ꯈꯔ ꯄꯤꯛꯄꯅ ꯈꯝꯕ꯭ꯔꯪ ꯆꯥꯛ ꯂꯩꯁꯥꯕꯤꯁꯤꯅ ꯌꯥꯕꯤꯔꯛꯂꯣꯏꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯒꯗꯒꯦ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ
Khambrang Sak hoida satuna Khambrang Sakki mama mapa unakhi Longbagi isaydi kana kana sakpa tarabagi hangki Khambrang Sak mapana hairi Karino nang hairi sibu aikoi usik mayam gi su hanagi ariba pala leiriba usai nei sai saklaga urongna duhar oiriba sidagi kana muk sansi haribano wadu taraga mongba phamnai ban hairakhi handaki asidi anangba pala oina tawrasi angakpa phangna nungahensi madu taraga phamnaiba nahangna hairi sibu anangba pala amamuk thoklabra haina hanglaki thole nipa palabunati nupi singna sakpani angakpani nungaibana loire madu taraga Khambrang Sak mama mapana hairakhi isa nupi gi oibana nupina sakpaduna hena phare nahangna khara phanaba silo hairakhi maduda mongba phamnaiba yamna haraure mangna sembang bu isai sakna bahaire suanga angang bibu dohar sendang amasung urina pala pung yei banu uthumna hongaina bamon arang pham babok phambagi matang dana uhan kaubi aduna babok ki makok mathang da makuna asumna nahan khaina phamanduna longbagi thoram horak le sambas ki thabangna mongbana oiraduna yamna ningthi jana langduna isai horakhi isai hanba sembangna isai horak le isai sakpaga duharga ani asi thoina henadi mongbagi isai mawong solonggi mawong matau uraga taraga tari bababok kudingmak yamna nungai hainakhi duhar oiriba suanga ki khonjal amasung solom uraga masisu thoina nopanati yamna phakre sonai isai sakpigi tan khonjan taraga pung yaiba uthumsu magi pungi tandu anakpada yaikre pala oiriba urit amasung Sandangi isai singsu angakpada nungaikre bor lakpagi bor senabana khoiningna oi bel party na urel gi group na umuna kaman tawduna khongduna drang drang thenduna lagle Khambrang Sakki mama ahum tholaktuna bor okle asumna sembangna isai duning thina saktuna uthumna pungdu hanadagi hena phajana yairabada babok punamak nungaiman khraduna mana yawjarakpa paisa punamak sankritanda thaki Makudi ahing saktabu oibana phampham maduda uibadagi tusinduna bamon oiriba hongai da thingjille hongai du khangprek khangkhiduna hong haina laurakhi isai du khanglep lepi kari soikrabagi bamona lauriba sibu haiduna hanna hek yenglai makuna tusilibadu hek ui makuduna ikai mankraduna mamitu pangthoktre maduda tilibu useksing aduna ipu maku asi karino ma tawkhre haiduna phamamdagi thangdoktuna mayumda layengna pukhi urok lampraina maibu oiduna mihon yengladuna ipu gisi kari thoina tawroi usekpuna maksing aduda hairakhi ipu gi laina asi kari laina oirabano hangki maibuna kumki ipu gisi sarai lamprai kawi handak anauba tholakpa laina ni cheksel haudrabadi ayung nungthen ipugi michi uroi dauri numidang amambada ugadori hairakhi lairibo seksing aduna khanarei ipugi si ayung nungthen anganbada mit udaba haibasi nungaiti aduna maiba han songkhubu amukta nakhoi khara chalaga kauru hairakhi ujek anina songkhubu kauruduna lagle songkhuna mihun yenglabada hairakhi ipugi si soibadagi atamnana anganbada uroi dauri Usek singduna ojam haiba kari wafamno atamnana anganbada uroi dauri hairibasibu songkhuna kumlai isa nako yamna pangkhre laina asidi soibadagi kaiduna tawbadagi atamnana adum oigadoribani asengbadu hairaklabada maku adu saurakladuna songkhuda munna yenglaga naksu anganbada namit udaba oiro hairakhi waidu taraga songkhudu sauraduna ipusu tawsinabu oirabadi anganbada uranu saphek tawki numit adudagi hauna maku amasung songkhu haiba usek zat anisi ayuk nungthinda mamit sengna ukhidre songkhu sauraduna ok launa khonglamlaga paiki usek singdusu ipugi sidi soibadagi tusin khibadugi ikaibadagi oiri boire khaiduna
ꯃꯌꯥꯝ ꯍꯟꯅꯈꯤꯗꯨꯅ ꯂꯨꯍꯣꯡꯐꯝꯗ ꯑꯃꯨꯛ ꯌꯥꯎꯔꯔꯦ ꯎꯆꯦꯛꯁꯤꯡꯗꯨꯅ ꯆꯠꯂꯨꯕ ꯎꯆꯦꯛꯁꯤꯡꯗꯨꯗ ꯍꯪꯅꯈꯤ ꯏꯄꯨꯒꯤ ꯑꯅꯥꯕꯗꯨ ꯀꯔꯝ ꯇꯧꯍꯧꯔꯦ ꯆꯠꯂꯨꯕꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯇꯝꯅꯈꯤꯕꯗꯒꯤ ꯃꯌꯥꯝꯗꯨ ꯄꯨꯝꯅꯤꯟꯍꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯁꯤ ꯎꯆꯤꯅꯥꯎꯒꯤ ꯄꯣꯌꯦꯡꯕ ꯂꯥꯛꯈꯤ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯅꯔꯛꯈꯤ ꯃꯁꯤ ꯂꯥꯛꯂꯕꯗꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯊꯣꯛꯂꯒꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯃꯇꯝ ꯑꯗꯨꯗ ꯆꯥꯔꯣꯏꯁꯨ ꯈꯝꯕ꯭ꯔꯪ ꯆꯥꯛꯀꯤ ꯄꯣꯌꯦꯡ ꯄꯤꯕ ꯂꯥꯛꯈꯤ ꯆꯥꯔꯣꯏꯅ ꯀ꯭ꯋꯥꯛꯄꯨ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯥꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀ꯭ꯋꯥꯛꯀꯤ ꯃꯅꯥꯛꯇ ꯍꯦꯛ ꯐꯝꯖꯤꯜꯂꯦ ꯀ꯭ꯋꯥꯛꯇꯨ ꯆꯥꯔꯣꯏ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ ꯃꯥꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯆꯥꯔꯣꯏꯅ ꯍꯥꯏꯔꯛꯈꯤ ꯐꯝꯐꯝꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯆꯣꯠꯂꯕꯔꯣ ꯀ꯭ꯋꯥꯛꯇꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯁꯥꯎꯅ ꯊꯣꯛꯈꯤ ꯃꯗꯨꯗ ꯆꯥꯔꯣꯏ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯣꯛꯈꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯆꯥꯔꯣꯏꯅ ꯀ꯭ꯋꯥꯛꯄꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ ꯏꯁꯤꯡ ꯆꯠꯐꯝ ꯈꯪꯗꯕ ꯏꯁꯤꯡ ꯆꯤꯠꯄ ꯅꯪ ꯏꯀꯥꯏꯕ ꯈꯪꯗꯗꯨꯅ ꯀꯔꯤꯒꯤ ꯃꯌꯥꯝ ꯇꯤꯟꯕꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯅꯆꯤꯟ ꯊꯤꯕ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ ꯈꯣꯡꯉꯤ ꯆꯥꯔꯣꯏꯗꯨ ꯁꯥꯎꯈꯤꯗꯨꯅ ꯌꯨꯡꯆꯤꯠꯄ ꯌꯨꯡꯆꯤꯠꯄ ꯀ꯭ꯋꯥꯛꯀꯤ ꯃꯀꯣꯛꯀꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯀ꯭ꯋꯥꯛꯇꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ ꯈꯣꯡꯗꯨꯅ ꯄꯥꯏ ꯃꯍꯥꯛꯅ ꯈꯔ ꯀꯥꯏꯔꯨꯕꯗꯒꯤ ꯀ꯭ꯋꯥꯛꯇꯨ ꯎꯄꯥꯏ ꯂꯩꯇꯦ ꯊꯧꯗꯣꯛ ꯑꯁꯤ ꯅꯣꯡꯃ ꯀ꯭ꯋꯥꯛ ꯑꯁꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗ ꯊꯦꯡꯗꯣꯛꯈꯤꯗꯨꯅ ꯃꯀꯣꯟ ꯌꯧꯅ ꯆꯠꯄ ꯌꯥꯗꯗꯨꯅ ꯂꯦꯛꯐꯝ ꯊꯤꯔꯛꯄꯗ ꯆꯥꯔꯣꯏꯒꯤ ꯂꯩꯐꯝ ꯃꯀꯣꯟꯗ ꯂꯥꯛꯇꯨꯅ ꯃꯔꯨꯞ ꯑꯩꯍꯥꯛ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗꯗꯤ ꯂꯦꯛꯆꯈꯤꯒꯦ ꯍꯧꯖꯤꯛꯇꯤ ꯃꯝꯁꯤꯜꯂꯛꯄꯅ ꯌꯨꯝ ꯌꯧꯅꯕ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯔꯨꯞꯅ ꯎꯄꯥꯏ ꯇꯧꯕꯤꯌꯨ ꯍꯥꯏꯖꯈꯤ ꯆꯥꯔꯣꯏ ꯑꯗꯨꯅ ꯃꯔꯨꯞ ꯑꯩꯒꯤ ꯏꯀꯣꯟ ꯑꯁꯤꯗꯤ ꯏꯆꯥ ꯑꯅꯤꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗ ꯂꯩꯖꯅꯕ ꯁꯥꯕꯅꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯆꯥꯔꯣꯏ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯒꯤ ꯂꯦꯡꯃꯤꯟꯅꯈꯤ ꯀ꯭ꯋꯥ ꯑꯗꯨꯒꯤ ꯃꯃꯪꯗ ꯂꯝꯍꯥꯡꯗ ꯏꯁꯤꯡ ꯆꯠꯂꯤꯕꯅꯤ ꯈꯟꯗꯨꯅ ꯆꯥꯔꯣꯏꯒꯤ ꯃꯀꯣꯟꯗ ꯏꯁꯤꯡ ꯆꯠꯁꯤꯜꯂꯦ ꯀ꯭ꯋꯥ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝꯗ ꯆꯤꯡꯈꯩ ꯊꯥꯡꯂꯝꯂꯦ ꯃꯍꯥꯛꯅ ꯃꯃꯪꯗ ꯆꯠꯁꯤꯟꯈꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯆꯥꯔꯣꯏ ꯃꯀꯣꯟꯗꯨ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ ꯃꯍꯥꯛ ꯌꯥꯝꯅ ꯏꯀꯥꯏꯔꯦ ꯊꯨꯅ ꯌꯥꯡꯅ ꯃꯍꯥꯛꯅ ꯆꯥꯔꯣꯏꯕꯨ ꯇꯥꯛꯂꯝꯗꯅ ꯄꯥꯏꯕ ꯍꯧꯔꯛꯂꯦ ꯃꯥꯅ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯆꯥꯔꯣꯏ ꯃꯆꯥꯁꯤꯡꯗꯨ ꯀ꯭ꯋꯥꯛꯀꯤ ꯏꯁꯤꯡꯗꯨꯅ ꯃꯀꯣꯟꯗꯨ ꯁꯣꯠꯇꯨꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯏꯪꯂꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯦ ꯃꯆꯥ ꯑꯅꯤꯗꯨꯅ ꯆꯦ ꯈꯣꯡꯂꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯏꯀꯣꯟ ꯑꯁꯤ ꯏꯆꯣꯠ ꯆꯣꯠꯂꯦ ꯍꯥꯏꯔꯛꯄꯗ ꯆꯥꯔꯣꯏ ꯃꯄꯤꯅ ꯌꯦꯡꯕꯗ ꯆꯣꯠꯇꯨꯅ ꯂꯩꯔꯝꯂꯦ ꯀ꯭ꯋꯥꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯆꯥꯔꯣꯏ ꯃꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯤꯄꯥ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯆꯥꯆꯥ ꯅꯈꯣꯏꯒꯤ ꯅꯄꯥ ꯑꯁꯤꯅ ꯁꯪꯒ ꯇꯧꯔꯤꯕꯅꯤ ꯅꯨꯡꯁꯤ ꯆꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯤꯄꯥ ꯑꯃ ꯂꯦꯛꯍꯟꯗꯨꯅ ꯀꯌꯥꯗ ꯎꯁꯤꯠꯇꯅ ꯇꯧꯔꯝꯂꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯏꯀꯣꯟ ꯇꯨꯝꯐꯝ ꯑꯁꯤꯗꯕꯨ ꯏꯁꯤꯡ ꯆꯠꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦꯗꯅ ꯆꯥꯔꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯆꯄꯦꯡ ꯆꯄꯦꯡ ꯉꯥꯡꯕ ꯍꯧꯔꯛꯈꯤ ꯆꯥꯔꯣꯏ ꯂꯥꯕꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯅꯪꯒꯤ ꯍꯧꯅꯕꯤ ꯉꯥꯡꯕ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯈꯤ ꯆꯥꯔꯣꯏ ꯑꯃꯣꯝꯅ ꯄꯦꯜꯂꯦ ꯄꯦꯜꯂꯦ ꯅꯪꯅ ꯁꯪꯒ ꯇꯧꯔꯤꯕꯅꯤ ꯅꯨꯡꯁꯤ ꯆꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯖꯥꯜ ꯂꯩꯕꯗꯒꯤ ꯅꯪꯕꯨ ꯎꯁꯤꯠꯄꯤꯗꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯟ ꯑꯁꯤꯗ ꯏꯁꯤꯡ ꯆꯠꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦꯗꯅ ꯆꯠꯂꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯛꯂꯝꯗꯅ ꯋꯥꯗꯨ ꯇꯥꯔꯒ ꯆꯥꯔꯣꯏ ꯂꯥꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩ ꯆꯥꯔꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯧꯒ ꯂꯣꯏꯅꯅ ꯆꯄꯦꯡ ꯆꯄꯦꯡ ꯉꯥꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯤꯄꯥ ꯊꯣꯛꯎ ꯅꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯎ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯥꯟꯅꯕꯅ ꯀꯔꯤꯁꯨ ꯎꯁꯤꯠꯄꯤꯔꯣꯏ ꯑꯁꯨꯝꯅ ꯉꯥꯡꯕ ꯂꯦꯞꯇ꯭ꯔꯦ ꯆꯥꯔꯣꯏ ꯂꯥꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡ ꯇꯥꯔꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯥꯅ ꯀ꯭ꯋꯥꯛꯄꯨ ꯍꯦꯛ ꯎꯅꯕ ꯃꯐꯝꯗ ꯏꯀꯥꯏꯕ ꯄꯤꯒꯦ ꯈꯟꯗꯨꯅ ꯂꯩꯈꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀ꯭ꯋꯥꯛꯄꯨ ꯆꯥꯔꯣꯏꯅ ꯎꯕꯒ ꯌꯨꯡꯆꯤꯠꯄ ꯌꯨꯡꯆꯤꯠꯄ ꯍꯥꯏꯗꯨꯅ ꯆꯩꯗꯨꯅ ꯇꯥꯟꯅꯔꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯥꯔꯣꯏꯅ ꯀ꯭ꯋꯥꯛꯄꯨ ꯎꯕ ꯌꯥꯈꯤꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯀ꯭ꯋꯥꯛꯅ ꯉꯟꯅ ꯍꯧꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯉꯟꯅ ꯍꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯟꯗ ꯑꯇꯣꯞꯄ ꯎꯆꯦꯛꯁꯤꯡ ꯀꯔꯤ ꯇꯧꯔꯝꯕꯒꯦ ꯈꯪꯅꯕꯒꯤꯗꯃꯛ ꯆꯥꯔꯣꯏꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯥꯟꯅ ꯌꯥꯍꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀ꯭ꯋꯥꯛꯅ ꯂꯥꯟꯄꯥꯎ ꯆꯦꯜꯂꯛꯂꯦ ꯆꯥꯔꯣꯏꯅ ꯇꯦꯇꯨ ꯈꯣꯡꯂꯛꯂꯦ ꯍꯥꯏꯅꯔꯤꯕꯅꯤ ꯂꯨꯍꯣꯡꯐꯝꯗꯅ ꯁꯦꯝꯕꯥꯡꯅ ꯄꯥꯛꯊꯔꯗꯨꯅ ꯂꯩꯅ ꯂꯩꯅ ꯆꯣꯂꯣꯝ ꯇꯧꯔꯗꯨꯅ ꯁꯛꯂꯛꯄ ꯏꯁꯩꯗꯨꯅ ꯚꯥꯕꯣꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯑꯗꯨꯒ ꯗꯨꯍꯥꯔ ꯑꯣꯏꯔꯤꯕ ꯆꯣꯉꯥ ꯑꯉꯥꯡꯕꯤꯒꯤ ꯗꯨꯍꯥꯔ ꯆꯣꯂꯣꯝꯅ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ
ꯕꯥꯕꯣꯛ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯕꯅ ꯑꯉꯛꯄ ꯐꯪꯈ꯭ꯔꯦ꯫ ꯕꯣꯔ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯈꯣꯏꯅꯤꯡ ꯄꯨꯕꯤꯅ ꯕꯣꯔ ꯁꯦꯟꯅꯕ ꯑꯣꯏꯗꯨꯅ ꯕꯣꯔ ꯊꯣꯔꯛꯂꯦ꯫ ꯍꯣꯡꯉꯥꯏ ꯕꯥꯃꯣꯟꯅ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯁꯣꯟꯕ ꯂꯣꯏꯔꯗꯨꯅ ꯀꯩꯅꯥ ꯄꯨꯊꯣꯔꯛꯇꯨꯅ ꯗꯥꯟꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯗꯥꯟ ꯊꯥꯗꯅꯈ꯭ꯔꯦ꯫ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯗꯥꯟ ꯊꯥꯗꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯂꯩ ꯀꯣꯏꯕ ꯍꯧꯈ꯭ꯔꯦ꯫ ꯕꯣꯔ ꯁꯦꯟꯅꯔꯤꯕ ꯈꯣꯏꯅꯤꯡ ꯂꯥꯕ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯤꯕꯝ ꯃꯨꯔꯇꯤ ꯅꯤꯡꯊꯤꯖꯕꯗꯨ ꯎꯔꯒ ꯈꯝꯕ꯭ꯔꯪꯆꯥꯛ ꯀꯩꯅꯥꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯩ ꯆꯥꯏꯅꯕꯒꯤ ꯕꯣꯔꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯃꯥꯒꯤ ꯁꯥꯖꯠ ꯑꯗꯨ ꯆꯠꯂꯒ ꯑꯃꯨꯛ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯕ, ꯃꯃꯩ ꯐꯦꯠ ꯐꯦꯠ ꯍꯥꯏꯕꯗꯨꯗꯤ ꯁꯨꯡꯇꯣꯛ ꯇꯣꯛꯇꯦ꯫ ꯂꯩ ꯀꯣꯏꯕ ꯂꯣꯏꯔꯕꯗ ꯕꯣꯔꯃꯥꯂꯥ ꯍꯨꯛꯅꯕꯒꯤ ꯕꯣꯔꯃꯥꯂꯥ ꯄꯥꯏꯗꯨꯅ ꯆꯠꯂꯕ ꯀꯥꯟꯗ ꯕꯣꯔ ꯁꯦꯟꯅꯕ ꯑꯗꯨꯅ ꯕꯣꯔꯗꯨꯒꯤ ꯃꯀꯣꯛꯇꯒꯤ ꯀꯩꯅꯥꯅ ꯆꯥꯏꯔꯝꯕ ꯂꯩꯁꯤꯡꯗꯨ ꯀꯟꯊꯣꯛꯇꯨꯅ ꯁꯦꯝꯂꯤꯉꯩꯗ ꯈꯝꯕ꯭ꯔꯪꯆꯥꯛ ꯀꯩꯅꯥꯅ ꯂꯩ ꯄꯔꯦꯡꯗꯨ ꯕꯣꯔ ꯁꯦꯟꯅꯔꯤꯕ ꯈꯣꯏꯅꯤꯡ ꯂꯥꯕꯗꯨꯒꯤ ꯉꯛꯁꯝꯗ ꯍꯨꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯕꯥꯕꯣꯛ ꯄꯨꯝꯅꯃꯛ ꯍꯥꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯉꯥꯡꯅꯈꯤ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯎꯆꯤꯟꯅꯥꯎ ꯕꯣꯔꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯐ꯭ꯔꯪ ꯀꯜꯂꯒ ꯆꯠꯂꯒꯦ ꯇꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯎꯆꯤꯟꯅꯥꯎ ꯂꯩꯁꯥꯕꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯎꯆꯤꯟꯅꯥꯎ ꯕꯣꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤꯟꯅꯈꯤ꯫ ꯎꯆꯤꯟꯅꯥꯎ ꯕꯣꯔꯅ ꯈꯟꯈꯤ, ꯅꯍꯥꯟ ꯏꯌꯥꯝꯕ ꯃꯣꯡꯕꯅ ꯍꯥꯏꯈꯤꯕꯗꯨ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯃꯟꯕꯗꯒꯤ ꯏꯌꯥꯝꯕꯒꯤ ꯋꯥ ꯂꯧꯔꯨꯗꯕꯅꯤ꯫ ꯏꯌꯥꯝꯕꯒꯤ ꯋꯥ ꯂꯧꯔꯨꯗꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯎꯆꯦꯛ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯅꯪꯂꯦꯗꯣ꯫ ꯈꯣꯏꯅꯤꯡ ꯂꯥꯕ ꯕꯣꯔ ꯁꯦꯟꯅꯕ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯦ꯫ ꯅꯉꯣꯟꯗ ꯂꯩ ꯄꯔꯦꯡ ꯍꯨꯍꯜꯂꯕꯅꯤꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯈꯝꯕ꯭ꯔꯪꯆꯥꯛ ꯀꯩꯅꯥꯁꯤ ꯂꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯈꯣꯏꯅꯤꯡ ꯂꯥꯕꯅ ꯈꯨꯝꯖꯔꯛꯏ, ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯩꯗꯤ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯖꯔꯕꯅꯤ, ꯃꯥꯕꯨ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯑꯩꯅ ꯀꯔꯤ ꯀꯥꯏꯈꯤꯗꯨꯅ ꯃꯥꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯂꯩ ꯄꯔꯦꯡ ꯍꯨꯛꯂꯤꯕꯅꯣ? ꯇꯤꯜꯂꯤꯕ ꯎꯆꯦꯛꯁꯤꯡꯗꯨꯅ ꯈꯣꯏꯅꯤꯡꯗ ꯃꯔꯥꯟ ꯇꯥꯍꯜꯂꯦ꯫ ꯅꯍꯥꯛꯅ ꯑꯀꯥꯏꯕ ꯇꯧꯔꯨꯗꯨꯅ ꯀꯩꯅꯥꯅ ꯂꯩ ꯍꯨꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯂꯩꯇꯅꯕꯨ ꯅꯉꯣꯟꯗ ꯀꯔꯤꯒꯤ ꯂꯩ ꯍꯨꯛꯀꯗꯧꯔꯤꯕꯅꯣ? ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯃꯤꯆꯪ ꯆꯪꯅꯗꯨꯅ ꯈꯠꯅꯕ ꯍꯧꯔꯛꯂꯦ꯫ ꯈꯣꯏꯅꯤꯡ ꯂꯥꯕ ꯂꯥꯟꯖꯗꯕꯗꯨ ꯍꯥꯏꯖꯔꯤꯕ ꯄꯨꯝꯅꯃꯛ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯨꯔꯥꯎ ꯃꯇꯣꯟꯗ ꯄꯨꯟꯗꯨꯅ ꯊꯝꯃꯨ, ꯎꯃꯥꯏꯕꯤꯅ ꯍꯨꯝꯗꯨꯅ ꯆꯥꯖꯈꯤꯅꯕ꯫ ꯈꯣꯏꯅꯤꯡ ꯂꯥꯕꯗꯨ ꯑꯁꯨꯝ ꯇꯧꯅ ꯀꯨꯔꯥꯎ ꯃꯇꯣꯟꯗ ꯄꯨꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯗꯨꯗ ꯎꯆꯦꯛ ꯈꯔꯁꯨ ꯈꯣꯏꯅꯤꯡꯒꯤ ꯃꯤꯆꯪ ꯂꯩꯕꯅ ꯁꯥꯎꯔꯗꯨꯅ ꯎꯆꯦꯛꯀꯤ ꯕ꯭ꯔꯍꯃ ꯁꯚꯥ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯎꯆꯦꯛꯁꯤꯡꯒꯤ ꯕ꯭ꯔꯍꯃ ꯁꯚꯥ ꯇꯥꯛꯂꯦ꯫ ꯎꯆꯦꯛꯀꯤ ꯕ꯭ꯔꯍꯃ ꯁꯚꯥꯒꯤ ꯎꯆꯦꯛꯁꯤꯡ ꯊꯨꯡꯂꯔꯕꯗ ꯈꯣꯏꯅꯤꯡ ꯂꯥꯕꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯃꯆꯤꯟꯖꯥꯛ ꯆꯥꯗꯕꯅ ꯂꯥꯝꯕꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯀꯨꯔꯥꯎꯒꯤ ꯃꯄꯥꯟ ꯑꯗꯨ ꯃꯆꯤꯟꯅ ꯆꯤꯛꯂꯒ ꯀꯨꯔꯥꯎ ꯃꯇꯣꯟꯗ ꯂꯩꯕꯗꯨꯒꯤ ꯃꯐꯖꯗꯨꯗꯤ ꯀꯔꯤꯒ ꯄ꯭ꯔꯃꯥꯟ ꯇꯧꯒꯅꯤ? ꯈꯣꯏꯅꯤꯡ ꯂꯥꯕꯒꯤ ꯃꯀꯣꯛꯇ ꯃꯁꯣꯡ ꯍꯥꯏꯔꯞ ꯀꯥꯕ, ꯀꯨꯔꯥꯎ ꯃꯄꯥꯟꯒꯤ ꯂꯩꯗꯨꯅ ꯃꯆꯤꯟꯗ ꯆꯤꯛꯇꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯕ꯭ꯔꯍꯃ ꯁꯚꯥꯅ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯄꯨ ꯀꯨꯔꯥꯎ ꯃꯇꯣꯟꯗ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ? ꯃꯍꯥꯛꯀꯤ ꯃꯔꯥꯟ ꯀꯔꯤ ꯂꯩꯔꯕꯒꯦ? ꯑꯩꯈꯣꯏ ꯕ꯭ꯔꯍꯃ ꯁꯚꯥꯅ ꯕꯤꯆꯥꯔ ꯇꯧꯔꯒ ꯃꯥꯒꯤ ꯑꯣꯏꯔꯕꯁꯨ ꯑꯇꯣꯞꯄꯒꯤ ꯑꯣꯏꯔꯕꯁꯨ ꯑꯔꯥꯟꯕ ꯑꯗꯨꯃ ꯗꯟꯗꯤ ꯇꯧꯒꯗꯕꯅꯤ꯫ ꯕꯤꯆꯥꯔ ꯇꯧꯗ꯭ꯔꯤꯉꯩꯗ ꯗꯟꯗꯤ ꯄꯤꯕꯗꯤ ꯆꯨꯝꯗꯦ ꯍꯥꯏꯈꯤ꯫ ꯃꯗꯨ ꯇꯥꯔꯒ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯈꯣꯏꯅꯤꯡꯕꯨ ꯀꯨꯔꯥꯎꯗꯒꯤ ꯂꯧꯊꯕꯤꯗꯨꯅ ꯕꯤꯆꯥꯔꯒꯤꯗꯃꯛ ꯎꯆꯤꯟꯅꯥꯎ ꯃꯄꯥ ꯑꯃꯗꯤ ꯈꯝꯕ꯭ꯔꯪꯆꯥꯛ ꯃꯄꯥ ꯃꯆꯥꯅꯨꯄꯤ ꯄꯨꯝꯅꯃꯛ ꯕ꯭ꯔꯍꯃ ꯁꯚꯥꯅ ꯋꯥ ꯍꯪꯕ ꯍꯧꯔꯛꯈꯤ꯫ ꯅꯈꯣꯏ ꯃꯄꯥ ꯑꯅꯤ ꯀꯔꯝ ꯇꯧꯅ ꯅꯆꯥ ꯑꯅꯤ ꯑꯁꯤ ꯂꯨꯍꯣꯡꯂꯤꯕꯅꯣ? ꯃꯁꯥ ꯌꯥꯅꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯈꯣꯏ ꯑꯍꯟ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡꯁꯤ ꯆꯠꯊꯕ꯭ꯔꯥ? ꯃꯄꯥ ꯑꯅꯤꯅ ꯈꯨꯝꯃꯤ, ꯑꯩꯈꯣই ꯑꯍꯟ ꯃꯁꯦꯟꯁꯨ ꯌꯥꯅꯖꯩ, ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯍꯪꯖꯕꯗ ꯃꯁꯥ ꯌꯥꯅꯩ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯕ꯭ꯔꯍꯃ ꯁꯚꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯩꯅꯥ ꯑꯣꯏꯕꯤꯗꯨ ꯄꯨꯊꯣꯔꯛꯎ, ꯋꯥ ꯍꯪꯒꯦ꯫ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤ ꯕꯣꯔ ꯁꯦꯟꯅꯕꯗ ꯂꯩ ꯄꯔꯦꯡꯗꯨ ꯍꯨꯛꯂꯤꯕꯅꯣ? ꯃꯔꯝ ꯁꯦꯡꯅ ꯍꯥꯏꯗꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯒꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯉꯝꯃꯤ꯫ ꯁꯚꯥ ꯃꯃꯥꯡꯗ ꯅꯤꯄꯥ ꯑꯅꯤ ꯆꯣꯞꯄ ꯅꯪꯍꯜꯂꯦ꯫ ꯍꯥꯏꯌꯨ, ꯃꯔꯝ ꯆꯨꯝꯗ꯭ꯔꯕꯗꯤ ꯗꯟꯗꯤ ꯐꯪꯒꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯈꯝꯕ꯭ꯔꯪꯆꯥꯛ ꯂꯩꯁꯥꯕꯤꯅ ꯈꯨꯝꯖꯔꯛꯈꯤ, ꯆꯨꯝꯃꯤ, ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯤꯕꯗꯨ꯫ ꯅꯣꯡꯃ ꯇꯥꯗ ꯁꯝꯕꯥꯁ ꯑꯣꯏꯔꯤꯕ ꯃꯣꯡꯕ ꯐꯝꯅꯥꯏꯕꯅ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯂꯒ, ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯟꯕ, ꯊꯕꯛ ꯁꯨꯅꯤꯡꯗꯕ, ꯃꯌꯨꯝ ꯃꯀꯩ ꯅꯤꯡꯊꯤꯅ ꯂꯩꯇꯕ,
ꯃꯤꯒꯤ ꯁꯩꯖꯟ ꯁꯌꯥꯗ ꯅꯞꯇꯨꯅ ꯂꯩꯒꯟꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯅꯪꯒꯨꯝꯕꯤ ꯅꯁꯛ ꯅꯇꯧ ꯐꯖꯕꯤ ꯑꯃꯅ ꯃꯉꯣꯟꯗ ꯂꯩꯒꯗꯧꯔꯤꯕꯁꯤ ꯄꯥꯝꯃꯨꯖꯩ ꯃꯗꯨꯗ ꯑꯩꯅ ꯇꯥꯗꯥ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯐꯕ ꯅꯤꯄꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯍꯥꯏꯕꯤꯗꯦ ꯑꯗꯨꯅ ꯍꯥꯏꯕꯤꯔꯛꯏꯕ ꯃꯉꯣꯟꯗ ꯂꯨꯍꯣꯡꯂꯒꯦ ꯈꯜꯂꯤꯕꯅꯤ ꯍꯦꯔꯥ ꯏꯕꯦꯝꯃ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯟꯈ꯭ꯔꯦ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯃꯉꯣꯟꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯀꯨꯔꯥꯎ ꯃꯇꯣꯟꯗ ꯇꯣꯡꯂꯤꯕ ꯈꯣꯏꯅꯤꯡ ꯂꯥꯕꯗꯨ ꯅꯍꯥꯛꯄꯨ ꯎꯗꯕ꯭ꯔꯥ ꯐꯖꯗ꯭ꯔꯣ ꯃꯥꯒꯨꯝꯕ ꯅꯤꯄꯥꯗ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯒꯨꯟꯗꯨ ꯍꯦꯟꯒꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯇꯕ ꯑꯃ ꯍꯦꯛ ꯈꯜꯂꯗꯅ ꯄꯥꯝꯃꯨꯖꯩ ꯄꯥꯝꯃꯨꯖꯩ ꯋꯥꯏꯗꯨ ꯇꯥꯔꯒ ꯈꯝꯕ꯭ꯔꯪꯆꯥꯛ ꯀꯩꯅꯥꯅ ꯍꯥꯏꯔꯛꯏ ꯐꯖꯕ ꯃꯥꯅꯗꯤ ꯍꯥꯏꯕꯤꯗꯦ ꯋꯥꯏꯗꯨ ꯇꯥꯔꯒ ꯃꯣꯡꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯏꯆꯟꯒꯤ ꯄꯨꯛꯅꯤꯡꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯕꯨꯡ ꯁꯤꯟꯒꯦ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ ꯈꯝꯕ꯭ꯔꯪꯆꯥꯛ ꯂꯩꯁꯥꯕꯤꯅ ꯀꯔꯝꯅꯅꯣ ꯇꯥꯗ ꯍꯪꯖꯔꯛꯈꯤ ꯃꯣꯡꯕꯅ ꯏꯔꯥꯏ ꯂꯥꯏꯕ ꯋꯥꯅꯤ ꯈꯣꯏꯅꯤꯡ ꯂꯥꯕ ꯑꯗꯨꯅ ꯕꯣꯔ ꯁꯦꯟꯅꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯍꯥꯛꯅ ꯂꯩ ꯀꯣꯏꯕ ꯂꯣꯏꯔꯒ ꯕꯣꯔ ꯃꯂꯥ ꯍꯨꯛꯂꯛꯄꯗꯨ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯕꯣꯔ ꯁꯦꯟꯅꯕ ꯈꯣꯏꯅꯤꯡꯗ ꯍꯦꯛ ꯍꯨꯛꯂꯒ ꯂꯣꯏꯔꯦꯗꯅ ꯃꯌꯥꯝꯗꯨ ꯈꯔ ꯁꯥꯎꯅꯔꯒ ꯂꯩ ꯍꯨꯛꯈ꯭ꯔꯕꯅꯤꯅ ꯈꯣꯏꯅꯤꯡꯗ ꯑꯗꯨꯝ ꯄꯤꯖꯔꯒꯗꯕꯅꯤ ꯍꯥꯏꯈꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕ꯭ꯔꯍꯃ ꯁꯥꯕꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯍꯟꯗꯛꯀꯤ ꯏꯁꯩ ꯁꯛꯂꯤꯕ ꯑꯁꯤꯅ ꯀꯔꯝ ꯇꯧꯅ ꯍꯥꯟꯅꯒꯤ ꯑꯔꯤꯕꯁꯤꯡꯕꯨ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯑꯃ ꯇꯧꯔꯤꯕꯁꯤꯅ ꯀꯔꯝ ꯇꯧꯕ ꯃꯗꯨꯒꯤꯗꯃꯛ ꯈꯝꯕ꯭ꯔꯪꯆꯥꯛ ꯃꯄꯥ ꯅꯪꯕꯨ ꯕ꯭ꯔꯍꯃ ꯁꯥꯕꯥꯅ ꯀꯧꯈꯠꯁꯤ ꯈꯟꯅꯔꯤꯉꯩꯗ ꯋꯥꯊꯣꯛ ꯑꯁꯤ ꯍꯥꯟꯅ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯂꯤꯕꯁꯤꯅꯤ ꯋꯥꯏꯗꯨ ꯇꯥꯔꯒ ꯈꯝꯕ꯭ꯔꯪꯆꯥꯛ ꯃꯄꯥꯅ ꯈꯨꯝꯖꯔꯛꯈꯤ ꯑꯩꯍꯥꯛꯅ ꯍꯥꯟꯅꯒꯤ ꯆꯠꯅꯔꯤꯕ ꯄꯂꯥꯁꯤ ꯇꯧꯁꯤ ꯈꯟꯖꯔꯤꯉꯩꯗ ꯃꯣꯡꯕ ꯐꯝꯅꯥꯏꯕ ꯂꯥꯛꯇꯨꯅ ꯍꯟꯗꯛꯇꯤ ꯑꯅꯧꯕ ꯄꯂꯥ ꯇꯧꯔꯁꯤ ꯁꯪꯀ꯭ꯔꯤꯇꯣꯟꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯥꯅ ꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯁꯤꯟꯕꯤꯈ꯭ꯔꯦ ꯃꯗꯨ ꯕ꯭ꯔꯍꯃ ꯁꯥꯕꯥꯅ ꯇꯥꯔꯗꯨꯅ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯔꯨꯗꯤ ꯃꯣꯡꯕ ꯅꯍꯥꯛꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯣꯡꯕ ꯐꯥꯔꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯇꯥꯕꯗ ꯃꯣꯡꯕ ꯐ꯭ꯔꯪ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯅ ꯃꯇꯨꯡꯗ ꯇꯥꯅꯔꯛꯈꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕ ꯃꯣꯡꯕꯗꯨ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯒꯤ ꯌꯨꯝ ꯑꯃꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯎꯆꯦꯛꯁꯤꯡꯗꯨ ꯃꯤ ꯂꯩꯕ ꯌꯨꯝ ꯑꯣꯏꯕꯅ ꯆꯪꯕ ꯌꯥꯗꯗꯨꯅ ꯍꯟꯗꯣꯛꯅꯔꯛꯈꯤ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯣꯡꯕꯅ ꯌꯨꯝꯗ ꯆꯪꯂꯕꯗꯤ ꯗꯁꯥ ꯇꯥꯔꯒꯅꯤ ꯈꯟꯅꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯂꯥꯏ ꯈꯨꯔꯨꯝꯅꯔꯤꯕꯅꯤ ꯕ꯭ꯔꯍꯃ ꯁꯥꯕꯥꯅ ꯈꯣꯏꯅꯤꯡꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯈꯤ ꯈꯝꯕ꯭ꯔꯪꯆꯥꯛꯇꯨ ꯑꯔꯦꯝꯕꯗ ꯇꯥꯍꯧꯈꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ